ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯍꯧꯖꯤꯛ ꯃꯩꯇꯩ ꯆꯪꯂꯛꯇꯅꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯉꯥꯛ ꯁꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯈꯔ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ IDP ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯃꯐꯝ ꯌꯨꯝ ꯁꯥꯅꯕ ꯑꯃꯨꯛꯀ ꯌꯦꯡꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯩꯇꯩꯁꯤꯡ ꯆꯪꯕ ꯍꯧꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯐꯝꯗꯨꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯟ ꯉꯥꯛꯈ꯭ꯔꯦ꯫ ꯍꯟꯗꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯁꯨ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯐꯝ ꯊꯣꯛꯏ ꯍꯥꯏꯅ MLA ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯏꯁꯇꯔꯟ ꯖꯣꯟꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯌꯥꯝꯅ ꯐꯣꯡꯅ ꯍꯟꯗꯛ ꯑꯣꯊꯣꯔꯤꯇꯤꯁꯁꯤꯡꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯋꯥꯍꯪ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯤ ꯑꯃꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩ ꯏꯪꯈꯣꯜ ꯏꯚꯤꯛꯁꯟ ꯇꯧꯔꯕꯗꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯃꯩ ꯊꯥꯗꯨꯅ ꯁꯤꯖꯒꯅꯤ ꯃꯣꯝꯕꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯩꯍꯟꯕꯒꯤ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡꯗ ꯂꯩꯈꯥꯏ ꯇꯥꯒꯗꯧꯔꯤ꯫ ꯂꯝꯕꯤ ꯐꯒꯠꯍꯟꯅꯅꯕ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯈꯥꯗ ꯅꯣꯔꯊ ꯏꯁꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯅꯨꯡ ꯂꯝꯕꯤꯗ ꯋꯥꯏꯠ ꯇꯣꯄꯤꯡ ꯊꯥꯈ꯭ꯔꯦ꯫ ꯁꯨ ꯁꯥꯡꯗꯣꯛꯍꯟꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯥꯛꯅ ꯆꯠꯀꯅꯤ꯫ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤꯗꯃꯛ ꯌꯥꯅꯈꯤꯕꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ꯫ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯋꯦꯗ ꯆꯠꯍꯟꯗꯕꯒꯤꯗꯃꯛ ꯁꯦꯛꯃꯥꯏꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯦꯔꯣꯔꯤꯁ NPDF ꯂꯣꯀꯦꯜ ꯄꯤꯄꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯑꯁꯤ ꯖꯨꯟꯇꯥ ꯑꯥꯔꯃꯤꯅ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯃꯀꯣꯛ ꯀꯛꯊꯠꯂꯒ ꯍꯥꯠꯈ꯭ꯔꯦ꯫ ꯂꯣꯀꯦꯁꯟ ꯕꯔꯃꯥ ꯃꯤꯟꯗꯥꯠ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ PDFꯇ ꯌꯥꯎꯕ ꯕ꯭ꯔꯥꯍꯃꯤꯟꯁ ꯅꯨꯄꯤ ꯂꯧꯕ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯌꯥꯎꯅ ꯀꯨꯀꯤ ꯑꯍꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯨꯈꯠꯄꯗ ꯖꯨꯟꯇꯥꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯑꯃꯨꯛꯇꯗ ꯃꯆꯥ 3 ꯄꯣꯛꯂꯝꯂꯒ ꯁꯤꯈ꯭ꯔꯦ꯫ ꯂꯣꯀꯦꯁꯟ ꯕꯔꯃꯥ ꯊꯂꯥꯡ